Social Welfare Department ki meeting makhada tha taruktagi hauraga chahi manga fawgi manungda leiba angang singi oiba Aadhaar Enrollment Drive ama Manipur Legislative Assembly ki Speaker Thokchom Satyabrata amadi Social Welfare Minister Haikam Dingona hodokrai leiba asigi citizen ama oina suksoi soidana Aadhaar card paiduna center amadi state na piriba chawkha thaurangi scheme singi kanaba punna lauhongnaba hona hosti haina Speaker Thokchom Satyabrata na thamlakli Wangkai Durga Puja Lampak Community Hall da pangthokiba Aadhaar Enrollment Drive aduga mari leinana Speaker Thokchom Satyabrata na hai Social Welfare Department asimak lamdam asida leriba miyam gi yaifa thaurangi oina leiba department amani ngasi Social Welfare Department ki meeting makhada pikliba angang singi oiba akhanaba Aadhaar Enrollment Drive asimak yamna mai pakpa oiduna lamdam asigi chawkhatpa anauba mayon amada purakpa ngamba oiresanu haiki Mamangi ahanba BJP ki led government da isi Kevin PD ki minister oijerami matam da ration card holder haitare masi ki beneficiary masing 24 lakh kumba lerami adu Aadhaar link torpa matam da masi 8 lakhs kumba khangai haidaraga masi 16-17 lakhs da haidaraga leikiba adu madu thinaru matam da Aadhaar si pailam dabagi kholam dabagi mayam leiba aduna state ki share da state ki beneficiary myana phangjeram baje Aadhaar number murkanda phangidama mayam amsu yawkiba aduna khoi kudimana section na asiumba soibase thoktanaba honabiyo mathau tae na khan Ngasigi thauramadu ga mari leinana Minister Haikam Dingon hai miyamna yamna henna naksinaba thabak tawriba asa anganwadi worker amadi helper singi matenga loinana pikliba angang singa loinana Aadhaar Enrollment Program ama pangthokpa ngamliba sima hauzik leriba lenga amadi department ki oina yamna chawna mai pakpa amani department na paikhaliba thaurang sing beneficiary singda mapung fana yauhanba amadi state asi anauba mayon ama purakpada asa anganwadi worker amadi helper singi choba thodang lei ngasidagi haudokli aduga state asigi tongan ba mafam singda pangthokadoriba khanaba driver sada miyamna mapung fana saruk yabiu loinana lenga amadi tongan ba department singna piriba khudong chaba sing lobiu haina minister sana phongdokhi ngasigi thoramadu da Social Welfare Department ki director ngangom utam yauna department asigi makok thongba official kaya su saruk yakhi Angang sina punung dagi leningai dagi haurakan da hek loiba phawbuda hari punsi sina hek leram da phawbuda khogi helpers workers sing sina mokhoina monitor tawrakan da department sigi makha da scheme mayama koi pitharaga madugi khudung cham da pidori me afaba society ma semak nanaba honabada khoina pingai dagi haurakan da koi angang sing se fajana afaba chinjak piba mokhoi da moral character sing se afaba lamchat bebar thaksi tambiba adagi atopa topa activities mayama tambi da mokhoi sibu asumba lambi da pork nanabagi asauba mayok yari base anganwadi helpers aduga anganwadi gi kas khoi punamangna tawbi bagi masi kainoni haidana edwana haijaninge